Okay, all of you good morning. Mamangi class ta tarama thoi subalatam lusingba anigi punsi wari ki matang da Bimrao Ramji Ambedkar yi matang da ta ko loire wasi senior sigi makha sathara pawaina zadonang gi matang da ni ta ka dori baje zadonang gi matang je ta pa loirani aduga hantaki second MCQ test amadi second periodic test ki waina syllabus cover tawre ko sigi parajna aduna after second MCQ test amadi second periodic test or examination ki matungda khoi third terminal examination ki syllabus mastage da base tawraga amuk talakani ko aduna mona yangaje zadonang sahi sada haibadi insho lising amaga samapal mangada poe aduga insho lising amaga samapal kuntraga mathoida nonga khiyaba sahi je asuki matik tiengre adubu mana tawramiba singthaba yaba thabaksing haibadi maraiba majati gidamakta mana tawbiramiba thabaksing kathommiba ꯊꯕꯛꯁꯤꯡꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯁꯤꯡꯊꯥꯕ ꯑꯣꯏꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯕꯨ ꯁꯛꯅ ꯁꯣꯟꯅꯔꯤꯌꯦꯕ ꯅꯠꯇ꯭ꯔꯥ ꯁꯨꯇꯤ ꯊꯥꯔꯤ ꯃꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯁ꯭ꯇꯦꯠ ꯍꯣꯂꯤꯗꯦ ꯑꯣꯏꯅ ꯑꯃꯗꯤ ꯖꯥꯗꯣꯅꯪ ꯄꯥꯛ ꯍꯥꯏꯗꯅ ꯀꯩꯁꯥꯝꯄꯥꯠꯀꯤ ꯑꯩꯈꯣꯏꯒꯤ ꯕꯁ ꯁ꯭ꯇꯦꯁꯟꯒꯤ ꯑꯗꯩꯗꯁꯨ ꯄꯥꯛ ꯑꯣꯏꯅ ꯁꯥꯗꯅ ꯂꯩꯔꯤꯀꯣ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯃꯤꯅ ꯁꯛ ꯈꯪꯕꯤꯕ ꯃꯤꯅ ꯁꯛ ꯈꯪꯕꯤꯕ ꯐꯤꯗꯝꯅꯐꯝ ꯑꯣꯏꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯣꯔ ꯃꯒꯨꯜꯁꯦ ꯑꯩꯒꯤ ꯆꯍꯤꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦꯕ ꯆꯍꯤꯅ ꯂꯦꯞꯀꯗꯕ ꯅꯠꯇꯦ ꯑꯩ ꯆꯍꯤ 100 ꯄꯨꯟꯁꯤ 100 ꯍꯦꯟꯅ ꯄꯨꯟꯁꯤ ꯍꯥꯏꯔꯒꯁꯨ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯀꯩꯒꯨꯝꯕ ꯑꯐꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯝꯗꯕ ꯇꯥꯔꯒꯗꯤ ꯃꯤ ꯑꯣꯏꯅ ꯄꯣꯛꯎꯕꯒꯤ ꯂꯩꯔꯨꯕꯒꯤ ꯍꯤꯡꯉꯨꯕꯒꯤ ꯀꯌꯥꯝꯐꯥꯎ ꯀꯥꯟꯅꯗꯦꯕ ꯅꯠꯇ꯭ꯔꯥ ꯄꯨꯟꯁꯤ ꯇꯦꯟꯖꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯇꯧꯔꯝꯃꯤꯕ ꯊꯕꯛꯇꯣ ꯃꯗꯨꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯀꯥꯟꯅꯅꯕ ꯊꯕꯛ ꯇꯧꯔꯝꯕꯗꯣ ꯃꯗꯨꯅ ꯍꯦꯟꯅ ꯐꯩ ꯃꯗꯨꯅ ꯍꯦꯟꯅ ꯃꯍꯥꯛ ꯁꯤꯈꯤꯕ ꯇꯥꯔꯒꯁꯨ ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯆꯥꯔꯣꯜ ꯁꯨꯔꯣꯜ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯅ ꯃꯥꯕꯨ ꯁꯛꯅ ꯁꯣꯟꯅꯍꯧꯋꯤ ꯍꯥꯏꯕꯗꯣ ꯐꯣꯡꯗꯣꯛꯏꯅꯤꯀꯣ ꯄꯔꯥꯁꯤꯅ ꯑꯣꯀꯦ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯑꯐꯕ ꯊꯕꯛ ꯇꯧꯁꯤ ꯀꯣ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯑꯉꯝꯕ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯧꯔꯝꯁꯤ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯄꯔꯥꯁꯤꯅ ꯐꯣꯡꯗꯣꯛꯏꯁꯦ ꯑꯣꯀꯦ ꯁ꯭ꯇꯥꯔꯠ ꯈ꯭ꯔꯤꯁꯇꯥꯕꯇ 1905ꯗ ꯇꯃꯦꯡꯂꯣꯡꯗ ꯂꯩꯕ ꯀꯥꯝꯕꯤꯔꯣꯟ ꯍꯥꯏꯕꯗꯤ ꯄꯨꯏꯂꯨꯋꯥꯟ ꯈꯨꯟꯗ ꯖꯥꯗꯣꯅꯪ ꯄꯣꯛꯈꯤ ꯑꯍꯥꯟꯕꯃꯛꯇꯗ ꯑꯗꯨꯝ ꯀꯣꯏꯁꯟ ꯂꯩꯔꯦ ꯀꯔꯝꯕ ꯆꯍꯤꯗ ꯖꯥꯗꯣꯅꯪ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪ ꯁꯣꯛ 1905ꯗ ꯄꯣꯛꯈꯤ ꯍꯥꯏꯒꯗꯣꯏꯕ ꯑꯗꯒꯤ ꯑꯃꯨꯛꯁꯨ ꯖꯥꯗꯣꯅꯪꯁꯦ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯇꯃꯦꯡꯂꯣꯡ ꯑꯅ ꯑꯃꯨꯛ ꯈꯨꯝꯒꯗꯣꯏꯅꯤꯀꯣ ꯀꯣꯏꯁꯟꯒꯤꯗꯤ ꯋꯥꯟꯊꯥꯋꯟꯁꯦ ꯌꯥꯝꯅ ꯂꯩꯔꯦ ꯑꯗꯨꯅ ꯄꯔꯥꯁꯦ ꯃꯨꯟꯅ ꯇꯥꯁꯤ ꯃꯨꯟꯅ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯈꯪꯒꯅꯤꯀꯣ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯖꯥꯗꯣꯅꯪꯁꯦ ꯀꯔꯝꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯔꯝꯕ ꯈꯨꯜꯗ ꯖꯥꯗꯣꯅꯪꯁꯦ ꯇꯃꯦꯡꯂꯣꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯀꯔꯝꯕ ꯈꯨꯜꯗ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯀꯥꯝꯕꯤꯔꯣꯟ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦ ꯅꯠꯇ꯭ꯔꯒꯅ ꯄꯨꯏꯂꯨꯋꯥꯟ ꯍꯥꯏꯔꯒꯁꯨ ꯌꯥꯔꯦꯀꯣ ꯑꯗꯣ ꯑꯃꯨꯛ ꯄꯨꯂꯞ ꯁꯝꯖꯟꯅ ꯍꯪꯉꯒꯁꯨ ꯖꯥꯗꯣꯅꯪ ꯀꯔꯝꯕ ꯆꯍꯤꯗ ꯀꯔꯝꯕ ꯃꯐꯝꯗ ꯄꯣꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯏꯪ 1905ꯗ ꯇꯃꯦꯡꯂꯣꯡꯗ ꯂꯩꯕ ꯀꯥꯝꯕꯤꯔꯣꯟ ꯅꯠꯇ꯭ꯔꯒꯅ ꯄꯨꯏꯂꯨꯋꯥꯟ ꯈꯨꯟꯗ ꯄꯣꯛꯈꯤꯑꯅ ꯈꯨꯝꯒꯗꯣꯏꯕ ꯌꯥꯔꯦꯀꯣ ꯑꯅꯤꯁꯨꯕꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄꯅ ꯁꯨꯗꯥꯏ ꯀꯧꯏ ꯑꯄꯣꯛꯄꯤꯅ ꯆꯨꯟꯂꯨꯡꯂꯤꯎ ꯀꯧꯋꯦꯕꯀꯣ ꯖꯥꯗꯣꯅꯪꯒꯤ ꯑꯄꯣꯛꯄ ꯑꯃꯗꯤ ꯑꯄꯣꯛꯄꯤ ꯍꯥꯏꯕꯗꯤ ꯖꯥꯗꯣꯅꯪꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥ ꯍꯥꯏꯕꯗꯨꯕꯨꯅꯤꯀꯣ ꯖꯥꯗꯣꯅꯪꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯑꯣꯔ ꯅꯠꯇ꯭ꯔꯒꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯅ ꯖꯥꯗꯣꯅꯪꯒꯤ ꯑꯄꯣꯛꯄ ꯑꯣꯔ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯊꯤꯎꯗꯥꯏ ꯀꯧꯏ ꯑꯗꯨꯒ ꯑꯄꯣꯛꯄꯤ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯆꯨꯟꯂꯨꯡꯂꯤꯎ ꯀꯧꯏꯅ ꯍꯥꯏꯒꯗꯣꯏꯕ ꯅꯦꯛꯁꯇ ꯄꯥꯈꯪ ꯃꯆꯥ ꯐꯥꯔꯛꯄ ꯃꯇꯝꯗ ꯖꯥꯗꯣꯅꯪꯅ ꯆꯤꯡꯃꯤꯁꯤꯡ ꯑꯃꯁꯨꯡ ꯇꯥꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯈꯥꯏꯕꯣꯡ ꯇꯥꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯊꯦꯡꯅꯈꯤ
जादो नंगना पाखंग मसा फारकु मतमदा करी थेनखिबगे हाइबा तारगदि सिंगमी सिंग अमसुंग जादो पाखंग मसा फारकु मतमदा जादोना सिंगमी सिंग अमसुंग खुंगंग सिंगी मरकता खाइबुंग ताना लैरंबा फिरमदु थेनखियना खुंगदोइबा महाना सिंगमी सिंगी मरकता अमसुंग खुंगंग सिंगी मरकता नुंसी सानना अमसुंग लिंगजेल खोइजेन अमता वैना लैबा पामखि जादोराना इंखलपा मतमदा करी पामखिबगे हाइबा तारगदि सिंगमी सिंगी मरकता अमसुंग खुंगंग सिंगी मरकता नुंसी सानना अमसुंग लिंगजेन खोइजेन अमता वैना लैबा पामखियना खुंगदोइनि क्वेश्चन गाक्ता ngaरे वाहै परेम खुदिमक सिंजे अदुना मुना ताजी अमदि मुना फजना पाजी को लाइनिंग मिसक अमा वैबना असंबा सिंगमी सिंगी लाइनिंग लाइसोंदा खांगौदना सांसिनखिबा फतबा सरुकसिंग लौथोपा महांगना पामखि अमसुंग अनौबा अफबा खरसु मपा मपुगी परिंगदा हापसिनबा होनखि जादो नंजे नहामा ओइजबा तारगसु और इंखललिबा पाखंग मसा अमा ओइजबा तारगसु करी पामखिगे हाइबा तारगदि लाइनिंग करी पामखिबगे और करी ओइखिबगे हाइबा तारगदि लाइनिंग बा मिसा अमा ओइखिना हाइगदैबा गंदाइको अदगी अमुसो जादो नंजे लाइनिंग बा मिसा अमा ओइना करी पामखिबगे हाइबा तारगदि अमु असंबा सिंगमी सिंगी लाइनिंग लाइसोंदा खांगौदना सांसिनखिबा फतबा सरुकसिंग लौथोपा महांगना पामखि अमसुंग अनौबा अफबा खरसु मपा मपुगी परिंगदा हापसिनबा होनखियना खुंगदैबा नेक्स्ट यंगजे मिरमगी क्रिस्टियन लाइनिंग मारमदमगी लाइनिंग बु नामथबा खामथेना महांगना यानिंखिदे क्रिस्टियन हारिबा धर्म जे खोगी अहानबदा खोगी मणिपुर की ओइबा अरिबा धर्म नते मपालमदगी पुसिलखिबा धर्मनिको अदुबो हौजिकति अयामबना खोगी क्रिस्टियन धर्म चनरेदना को खोगी कनो जिंजे सिंगमी जिंजे अदुबो अहानबा ओइना लेरमबा नते बसिगी क्रिस्टियन धर्म जे हारिबा मिरमगी क्रिस्टियन लाइनिंग जिना मरमदगी लाइनिंग जिंबो नामथनबा होनबजे महाना यामना यानिंगिदेबा जादोना करंबा लाइनिंग बु यामना यानिंगिदबगे हारगदि क्रिस्टियन लाइनिंग बु यानिंगिदेन हाइगदोनिको करी मरंगी दमता क्रिस्टियन लाइनिंग बु यानिंगिदबगे मरम करिनो हाइबा तारगदि मखोइगी मपा मपुगी हाइबदि हानदगी लेजरलबा लाइनिंग जिंदो मदुबु योखनिंगबगी दमक्तनेना खुंगदोनिको खुनाइदा लैबा अमोटपासिंग मांगहल्लकपा मरैबाकी लाइनिंगबु योखलकपा उबदगी महापु सिंगी मिसिंगना मिथोय मिहेनबा मिसक अमगुम लौनरखि जादोनंगबु करी तौबदगी मिथोय मिहेनबा मिसक अमा वैना लौनरखिबगे हाइबा तारगदि खुनाइदा लैबा अमोटपासिंग मांगहल्लकपा मरैबाकी लाइनिंगबु योखलकपा उबदगी महापु सिंगी मिसिंगना मिथोय मिहेनबा मिसक अमगुम लौनरखियना खुंगदोइबा नेक्स्ट सेंटेंस दा महाक उनबा कांबिरवालदा मखल खुदेंगी मी लाखी महाकी पाउजेल ताखि कांबिरवालदा मी मखल लाखिबदो करी मरम किनो हाइबा तारगदि महाकु हाइबदि जादोनंगबु उनबा अमदि महाकी पाउजेल ताबगिदमक्तनि हना खुंगदोइनिको खुनगी अहल्लोना फावबा लाक्तुना लैंगालोनगी मरमदा महाका वा तानरखियेबको असुक यामना आंगांग ओइरिबा मागी मनासदैदा खुलगी अहनसिंग फावबा लागा महाका वा तानखियेबा लैंगालोनगी मतांगदा नेक्स्ट पैराग्राफ ता यंगजे जादोनंगी असौबा पांडमदी ब्रिटिश की लैंगा मुथतबा अमसुंग फुरुपकी निंगतंबा पुरकपा असिने जादोनंगी असौबा पांडम करिनो हाइबा तारगदि ब्रिटिश की लैंगा को बार मणिपुर दगी मरु फंगना मुथतपा अमसुंग फुरुपकी निंगतंबा पुरकपा असिनेबा नेक्स्ट मजाती हाइबदि मकांगमै ना निंगथौवैबनी को हाइबदि मजाती मकांगमैना निंगथौवैबनी हाइबदि ब्रिटिश की मखादा लैरबनिना
निथौ लेट्रेदना को लेबा तारगसु लेतबगा समानारे ब्रिटिश की मखादा लोइनबा मिनाय ओरगा ब्रिटिश ना तौ हाइबा रूल दो लोइनबा फॉलो तौरगा इलेनेबको अदुना मजाति मकांगमैना दुम निथौ ओइबा सिजु माना पामेबा पांथुंग असि फंगनबा महाकना थबक कया तौखि महाकी सही लेंगागी पाखंग कया खुन कयादगी लातुना महाका अथुप्पा वा तानखि अमसुंग महाकना थाजबा तुंगिनबा मिसिंग ओइखि सियर नत्रगा पोट ओइना खोमदुना महाकना लानगी खुसु खुलाय लैसिनबा हौखियबा जादोनंग सिना मोइगे खुलसिदागी सियल अमदि पोचै जिंजे खोमिनिको खोमगा माना करी तौखिबगे हाइबा तारगदि ब्रिटिश की मायोक्ता लांथेंगनाबगी दमक्ता खुसु खुलाय सिंग लैसिनबा हौखियेना हाइगदबा अदगी अमुक्सु जादोनंगना ब्रिटिश की मायोक्ता खोइगे लमन खुमनबगी दमक्ता खुसु खुलाय लैसिनबगी दमक्ता मयामदगी करी तौखिबगे हारगना सियल नत्रगा पोट ओइना खोमखियना खुमगदोइबा मागी सही लेंगागी पाखंग लैसाबिसिंदा लानगी सिनतंबा पीदुना लैबाक अमा लिंखनबा होनबदा माथ्वाई लुपसिनबा मखोइदा महाकना पाउता पिरमे जादोनंगना करम मियोइसिंदा मपुंग ओइना खोइगे पाउता पिरमबगे हाइबा तारगदि मागी सही लेंगागी पाखंग लैसाबिसिंगना खुंगदोइनिको मागी सही लेंगागी पाखंग लैसाबिसिंदा लानगी सिनतंबा पीदुना लैबाक अमा लिंखनबा होनबदा माथ्वाई लुपसिनबा मखोइदा महाकना पाउता पिरमे लैसाबी कया तोंगानबा जगोई इसै तमहंदुना अथुप्पा पाउ पुथो पुसिंगी थबक तौहनखि ममांगी निथौ पालंगे मतमददि लैको जगोई साबा इसै सपा ओइरो मागी जगोई इसैदुना मागी येंगनबा मी लाए हनग्रे अदगी सि हनग्रो खोरख्रो गाना नत्रा येंगनबा मी लै हनग्रो गानागा मागी मवों मयाम लैयेबको अदुदुबुनिको दियंजे अमुका हना पागे लैसाबी कया तोंगानबा जगोई इसै तमहंदुना अथुप्पा पाउ पुथो पुसिनगी थबक तौहनखि महाकना इफुरुपकी वैबा मयक पुथोखि अमसुंग मदु चननबा होनखि जादोनंगना मरुइना करी होनखिबगे हाइबा तारगदि महाकना खोइगी इफुरुपकी वैबा मयक पुथोखि अमसुंग मदु चननबा होनखियना खुंगदोइनिको मतम असिदा नागा ताबा सिंगी लुचिंगबसिंगना साइमोन कमीशनना लैंगाक पथापकी अहोंगबा पुसिलकपदा सिंगिसिंगना मखोई यावफम थोकते दाबी तौरिबदु असुंबनी हाइना पेंजखिए जादोनंगना करीबु असुंबनी हाइना पेंजखिबगे हाइबा तारगदि नागा ताबा सिंगी लुचिंगबसिंगना साइमोन कमीशनना लैंगा पथापकी अहोंगबा पुसिलकपदा सिंगिसिंगना मखोई यावफम थोकते दाबी तौरिबदु असुंबनी हाइना पेंजखियबा नेक्स्ट अमु यंगसे महापु याबा कासारदा लैबा नागा मणिपुरी अमसुंग बंगालीसिंग उनबा चटपदा महाकना गांधीजी लैंगालोनगी खोंथांगबु खंखिए जादोनंगना गांधीजी खोंथांगबु करमना खंखिबगे हाइबा तारगदि महापु याबा कासारदा लैबा नागा मणिपुरी अमसुंग बंगालीसिंग उनबा चटपदा महाकना गांधीजी लैंगालोनगी खोंथांगबु खंखिना खुंगदोइबा ब्रिटिश लैंगाक मपुगी मखादा थबक तौबा भारत मचासिंगना लैंगाक मपुगी याथंग इलक्तबा मतमने जादोनंगनासु ब्रिटिश लैंगाक मपुगी कांकत पीदनबा लैंगाक मपुगी चुमदबा आइन
ꯉꯥꯛꯇꯅꯕ ꯆꯤꯡꯃꯤꯁꯤꯡꯗ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯖꯥꯗꯣꯅꯪꯅ ꯆꯤꯡꯃꯤꯁꯤꯡꯗ ꯀꯔꯤ ꯄꯥꯎꯖꯦꯜꯂꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛ ꯃꯄꯨꯒꯤ ꯀꯥꯡꯀꯠ ꯄꯤꯗꯅꯕ, ꯂꯩꯉꯥꯛ ꯃꯄꯨꯒꯤ ꯆꯨꯝꯗꯕ ꯑꯥꯏꯟ ꯉꯥꯛꯇꯅꯕ ꯆꯤꯡꯃꯤꯁꯤꯡꯗ ꯃꯍꯥꯛꯅ ꯄꯥꯎꯖꯦꯜꯂꯝꯃꯤ ꯑꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ꯫ ꯅꯦꯛꯁꯇ ꯑꯃꯨꯛ ꯌꯦꯡꯁꯦ꯫ ꯑꯁꯥꯝꯒꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯄꯅꯥ ꯃꯅꯥ ꯂꯧꯕ ꯃꯤ 4 ꯀꯥꯡꯕꯤꯔꯣꯟꯗ ꯍꯥꯠꯈꯤꯕꯗ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛ ꯃꯄꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯟꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤ꯫ ꯃꯇꯧ ꯀꯔꯝꯅ ꯖꯥꯗꯣꯅꯪꯕꯨ ꯃꯔꯥꯜ ꯁꯤꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯈꯤꯗꯣꯏꯅꯤꯀꯣ꯫ ꯕ꯭ꯔꯤꯇꯤꯁꯅ ꯖꯥꯗꯣꯅꯪꯗ ꯀꯔꯝꯍꯥꯏꯅ ꯇꯧꯗꯨꯅ ꯃꯔꯥꯜ ꯁꯤꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯁꯥꯝꯒꯤ ꯒꯣꯚꯔꯅꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅ ꯄꯅꯥ ꯃꯅꯥ ꯂꯧꯕ ꯃꯤ 4 ꯀꯥꯡꯕꯤꯔꯣꯟꯗ ꯍꯥꯠꯈꯤꯕꯗ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯕꯁꯨ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛ ꯃꯄꯨꯒꯤ ꯑꯄꯥꯝꯕ ꯑꯗꯨ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯊꯧꯑꯣꯏꯟꯁꯤꯟꯅꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤꯑꯕ꯫ ꯅꯦꯛꯁꯇ ꯌꯦꯡꯁꯦ꯫ ꯅꯣꯡꯗꯝ ꯊꯤꯔꯕ ꯖꯥꯗꯣꯅꯪ ꯏꯪ 1938 ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 18ꯗ ꯀꯁꯥꯔꯗ ꯐꯥꯈꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯀꯩꯁꯨꯝꯁꯪꯗ ꯄꯨꯔꯛꯈꯤ꯫ ꯀꯔꯝꯕ ꯆꯍꯤꯗ ꯖꯥꯗꯣꯅꯪ ꯐꯥꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪ ꯁꯣꯛ 1938ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯇꯥꯡ 18ꯗ ꯀꯁꯥꯔꯗ ꯐꯥꯈꯤ ꯑꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ꯫ ꯀꯁꯥꯔꯗ ꯐꯥꯔꯒ ꯖꯥꯗꯣꯅꯪꯁꯦ ꯀꯗꯥꯏꯗ ꯄꯨꯔꯛꯈꯤꯕꯒꯦ ꯍꯥꯏꯔꯒꯅ ꯃꯅꯤꯄꯨꯔꯒꯤ ꯀꯩꯁꯨꯝꯁꯪꯗ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯖꯦꯜꯗ ꯄꯨꯔꯛꯈꯤ ꯑꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯆꯍꯤ ꯑꯁꯤꯃꯛꯀꯤ ꯖꯨꯟ 18ꯗ ꯃꯅꯤꯄꯨꯔꯤ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯍꯤꯒꯤꯟꯁ ꯃꯁꯥꯃꯛꯅ ꯄꯨꯂꯤꯁ, ꯎꯀꯤꯜ ꯑꯃꯁꯨꯡ ꯎꯃꯪ ꯋꯣꯏꯗꯨꯅ ꯖꯥꯗꯣꯅꯪ ꯍꯥꯠꯅꯕ ꯔꯥꯏ ꯇꯥꯈꯤ꯫ ꯀꯔꯝꯕ ꯆꯍꯤꯒꯤ ꯀꯔꯝꯕ ꯊꯥꯒꯤ ꯀꯔꯝꯕ ꯇꯥꯔꯤꯛꯇ ꯖꯥꯗꯣꯅꯪ ꯍꯥꯠꯅꯕ ꯔꯥꯏ ꯇꯥꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪ ꯁꯣꯛ 1938ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 18ꯗ ꯖꯥꯗꯣꯅꯪ ꯍꯥꯠꯅꯕ ꯔꯥꯏ ꯇꯥꯈꯤ ꯑꯅ ꯈꯨꯝꯒꯗꯣꯏꯕ꯫ ꯆꯍꯤ ꯆꯥꯗ ꯍꯥꯏꯕꯗꯤ ꯏꯪ ꯁꯣꯛ 1938 ꯑꯥꯒꯁ 28ꯗ ꯃꯍꯥꯛ ꯍꯥꯠꯈꯤ꯫ ꯀꯔꯝꯕ ꯆꯍꯤ ꯆꯥꯗ ꯖꯥꯗꯣꯅꯪ ꯍꯥꯠꯈꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯪ ꯁꯣꯛ 1938ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 28ꯗ ꯖꯥꯗꯣꯅꯪ ꯍꯥꯠꯈꯤ ꯑꯅ ꯈꯨꯝꯒꯗꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯆꯍꯤ 23ꯇ ꯉꯥꯏꯔꯤꯕ ꯖꯥꯗꯣꯅꯪꯒꯤ ꯄꯨꯟꯁꯤ ꯂꯣꯝꯈꯤ꯫ ꯖꯥꯗꯣꯅꯪ ꯆꯍꯤ ꯀꯌꯥ ꯄꯨꯟꯁꯤꯔꯝꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯆꯍꯤ 23 ꯄꯨꯟꯁꯤꯔꯝꯃꯤ ꯑꯅ ꯈꯨꯝꯒꯗꯣꯏꯅꯦ꯫ ꯑꯗꯨꯕꯨ ꯃꯄꯣꯛꯀꯤ ꯑꯣꯏꯅ ꯄꯤꯊꯣꯔꯛꯂꯕ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ, ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ, ꯈꯨꯟꯅꯥꯏꯕꯨ ꯁꯦꯝꯗꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯅꯤꯡꯁꯤꯡꯅꯔꯤ꯫ ꯖꯥꯗꯣꯅꯪꯕꯨ ꯉꯁꯤ ꯀꯔꯤ ꯑꯣꯏꯅ ꯅꯤꯡꯁꯤꯡꯅꯔꯤꯕꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯤ ꯈꯨꯝꯒꯗꯣꯏꯅꯤꯀꯣ꯫ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ, ꯅꯤꯡꯇꯝ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯅ, ꯈꯨꯟꯅꯥꯏꯕꯨ ꯁꯦꯝꯗꯣꯛꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯅ ꯑꯃꯁꯨꯡ ꯂꯥꯏꯅꯤꯡꯒꯤ ꯂꯨꯆꯤꯡꯕ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯁꯤꯡꯅꯔꯤ ꯍꯥꯏꯅ ꯈꯨꯝꯒꯗꯣꯏꯅꯤꯀꯣ꯫ ꯑꯣꯀꯦ, ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯌꯦꯡꯁꯤ꯫ ꯑꯔꯨꯕ ꯋꯥꯍꯩꯒꯤ ꯋꯥꯍꯟꯊꯣꯛꯇ ꯀꯣꯛꯀꯤ ꯍꯥꯏꯔꯒꯗꯤ ꯋꯥꯈꯜ ꯈꯟꯕꯒꯤ, ꯃꯊꯪꯗ ꯏꯟꯊꯣꯛꯄꯤ ꯍꯥꯏꯔꯒꯅ ꯇꯤꯟꯅꯕꯤꯗꯦ, ꯐꯤꯗꯥ ꯍꯥꯏꯔꯒꯅ ꯃꯐꯝ, ꯅꯤꯡꯉꯣꯜ ꯍꯥꯏꯔꯒꯅ ꯅꯨꯄꯤ, ꯏꯀꯥꯏ ꯐꯤꯔꯨ ꯈꯨꯝꯈꯤ ꯍꯥꯏꯔꯒꯅ ꯌꯥꯝꯅ ꯏꯀꯥꯏꯈꯤ, ꯍꯛꯊꯦꯡꯅꯈꯤꯕꯅ ꯍꯥꯏꯔꯒꯅ ꯃꯁꯥꯅ ꯊꯦꯡꯅꯈꯤꯕꯅ, ꯍꯌꯦꯡ ꯍꯥꯏꯔꯒꯅ ꯃꯇꯨꯡꯗ, ꯆꯌꯦꯠꯅꯕ ꯍꯥꯏꯔꯒꯅ ꯂꯦꯡꯗꯅ ꯑꯣꯔ ꯍꯣꯡꯗꯅ, ꯃꯤꯔꯛ ꯃꯤꯆꯟ ꯊꯤ ꯍꯥꯏꯔꯒꯅ ꯃꯌꯥꯝ ꯃꯔꯛ ꯇꯤꯟꯕ ꯍꯩꯅꯗꯕ, ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯕ, ꯕ꯭ꯔꯤꯇꯤ ꯍꯥꯏꯔꯒꯅ ꯑꯐꯕ ꯑꯣꯏꯕꯒꯤ ꯄꯤꯕ ꯁꯦꯟꯊꯪ ꯑꯐꯕ ꯑꯣꯏꯕꯒꯤ ꯄꯤꯕ ꯁꯦꯟꯊꯪ ꯍꯥꯏꯕꯅꯤꯀꯣ꯫ ꯃꯊꯪꯗ ꯃꯆꯣꯡ ꯃꯄꯥꯠ ꯅꯥꯏꯔꯛꯇꯕꯗꯒꯤ ꯍꯥꯏꯕꯁꯤꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯂꯛꯇꯕꯗꯒꯤ ꯍꯥꯏꯕ꯫ ꯑꯥꯏꯟ ꯍꯥꯏꯔꯒꯅ ꯆꯠꯅ ꯄꯊꯥꯞ ꯂꯣ, ꯍꯔꯤꯖꯟ ꯍꯥꯏꯔꯒꯅ ꯇꯣꯜꯂꯤ ꯍꯥꯏꯅ ꯂꯧꯅꯕ ꯖꯥꯠꯀꯤ ꯃꯤ, ꯃꯊꯪꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯏꯔꯒꯅ ꯆꯠꯅꯒꯗꯕ ꯄꯊꯥꯞ ꯃꯌꯥꯝꯒꯤ ꯑꯄꯨꯟꯕ ꯃꯁꯛ, ꯃꯊꯪꯗ ꯃꯤꯊꯥꯅꯕꯤꯗꯕ ꯍꯥꯏꯔꯒꯅ ꯊꯑꯣꯏꯅ ꯇꯧꯕꯤꯗꯕ,
पाखंग मचा हारगना खरा चावरबा नुपा मचा खाइबुंग खाइबुंग हारगना मसियत मसियत मथंगदा पारिंगदा हारगना सतनारक्पीदा नेक्स्ट सही लेंगा हारगना सही मानबा ट्रेनिंग हारगना सिनतंबा राज्य हारगना स्टेट अथुपा हारगना आरवनबा हुकुम हारगना याथंग थाविन सिन्नी हारगना तौहनबनी राय हारगना वारे अदुगा पुंसी लोंखी हारगना सीखी हाइबनी को ओके ऑल ऑफ यू थैंक्स